इमागी मैराना न्यू दिल्ली दा फी थोंगदबा प्रोटेस्ट संगसिनबा थौरांग तौखिबा लेते अमदि लाउथोखिबसु लेते हाइना इमागी मैरागी को कन्वेनर माइबम सोमीना फोंदोरकले ngasi Manipur Press Club ke Kaupur Conference Hall da pangthokpa pawgi mifam amada wafam asi phongdokleduna mahna makha tana hai tha asigi taraga nithoi da Delhi da nupi langi thoram amai jaunaba imagi mairagi convener T Sujata chatnaba sem saduna ledingai da leimakong da leiba army camp manung dage mangkhiba Laishram Kamal Babu ni matang da semkhiba JAC gi luchingba singa unaduna wari sanakhe wari sanari da T Sujata city police na puduna chatkre haiba khangbadage city police chatke adubu Lamphel police station da pukre hairakpadagi mafam aduda wari sanarba tungda thadurakibane tungda Delhi da pangthokpa nupi langi thoram amada saruk yanaba honabada Delhi police na athingba pirakhe J Sujata yaudana thoram adu pangthokloi hairabasu police na ayaba piraktabadagi thoram adusu pangthokidre J Sujata da ayet apan perib ase maram chade imagi mairana fi thongdaba protest sathanaba honakiba leite Delhi da mahakpu senaduna leiriba ase matang da Delhi police da so wakat ama thangatkre J Sujata nupi langi thoram da saruk yahan khidaba amade harassment periba ase gi asengba maram miyam da khangangadabani haina so mana makata na phongdukhe Sibilda masih nupi polis nupi nupa na sibilda masih tu masagi aku iru jaba ko ngamba khatar dangai sena da mamon sa bagi oro por ma lebi ro mamon ko sen sena da su mathami tasena ko gi tawiriba aku gi imagi mairada mana sugumba ko aku da tawroro aku na tawgiba su laite tawmi ha bi su laite sugum masi aku su angama aku gi thakta aku su complaint tawragani natragati sugum kudong chadro mayam sina aku gi nagaki kitang aku gi Delhi duda nupi langi observation duda nupi langi maramda khara haujuk chik lebak ski kitang association sida kona kitang wa amani dang kitang nga go ya tragati aku is aru phibam namda le thata ado haujuk aku ni imagi maya si haujuk tumi da lei haidana mayam kuda mangda di khalamani haujuk achoba imagi sujata si isa aku gi imagi maya gi sujata si aduki matik mangon harassment ore asi sarkar da atubu matamda magi maram se sindhopiro haidana ko haijai